Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi amuk laubirasi video call da rong Tabi 36 suba tangka wahang khakhang lambani paukhumdi pibiramdabani asengwa paukhum khangdabana wahang amagi paukhum chama chama tholakpani ariba wahang kayagi paukhum khangdringai anoba wahang amuk hangbirambani mawongna matawna mityengna wahang amamamda paukhum ani ani thokna khalhanbani chapchabi paukhum khangba ngamhandabani Jensinduna asengwa paukhum hangningbani adubu hangba ngambagi thauna pangalamuk lehandabani puramam silabani jinglen siyauna punna changminarakpani pakhatlaba mama mapa anidu pakhatna leirambani macha lakpa uraga pakhatpa faduna sawbaromda olakpani adubu jinglen siyorakpana asawa phathakiduna kamdawna lakminaribana hanglakpani phone chupukide nangna aduga somdana aina wakhalwana thiri nangbu Sylviagi mama ibem chana hairakpani ibohal sumachagi damak wazana namana hairibasi chumi haibagumna Noi sargabu chatlabasu mafamduri khangalakpa yadro nangbo Jinglen yarobaduda sawa farabani jinglen bu famu haiduna punna faminarai Sylvia pakhalai hauziki thagdokto mama mapa anida tamlamgadra haina Jinglen nangna kadaidagi amuk thengnarikli bemsibo ngasai nungthildagini mana thokrise phana kuirabani Jinglen Sylvia da yenglai Sylvia marului lambi da thengnarakpani mamanabi aniga moi hom lakminarami aduda uraduna thengena aina thinbirakpani bem nangni kadai da mu chatluriba Sylvia tapna Tanya hoiga chatminarubani ngai hakpulasu yumda nganna matam chana hanjilu haibase nang tadiba natro nang mamagi papagi kari sukhandaba mini nang ko nang haisini Makata na ngangdanaba jinglen na marak thalai Yari changkrocho hayeng khai yumdai thokano Sylvia tan chare khanna magi kada ka khatkre jinglen su chatlage hairamduna chatkre Numidangi matamni chakpun na chari Sylvia na siksik tuna chaba uraga ibohal na hairai Bem chak 20 jana chaw yadro handak marak si chak icha chade kaidorage nasaga nuai tabya bro kem tawde chaning bapok tabaini Hana dauna achwe pa chabas nati aduga kariginu chak chaning de harisibo sumasana chaning da bini haiba nasado mayeng tarakani chak sidi fajana chaw natragana chak chaning mapoknaba vitamin amai lawshiro talle ai hidak thakpaga ho aduidi chak to fajana chaw namanabiga ngahak chatminaba chaminaba ngahak punba kaisu kaide aduga thengna pungcha chapida tawganu hanani angang oiringani haujikti nangsu gyan taba yare Sylvia da mapana hairakpani ibem chana amo nangbu results to haidoktre fauti kari no tawnaba Rebecca hoiga tanaudana midi computer course chatni haine nangsu yawnaba form godo thajinaba to sumpri da matam len doisaru mama ai haidong mandi haima tammaga natro hairaktuisibo Results khangdri phawdi ai kem tawre exam ga mu pass tawroktradi kem te iramdrabo nangbo pass tawroi haidia irame aduisu chumira lalira khangde pass ka tawroktradi ne nang phadigom yonba tharadoni handakti ngammaroi handakti bem cha noklaga aduna bunatro papa ga igana larik pau kana hairise hoi supa ningini haitabaini Paraga honaragani hairakaduisi Chak toklaba matung Sylvia sa tumba changlakle adubu nungaiba ngamdraba wakhal thamoi ani dudi numidangi matamna yorakpasidani helibasu waba thamoi buwarabadi pukning wakhal hakchang yauna sonthai pukninggi apamba wakhalgi harauba khuding loina mangkri Chak toklaba matung Sylvia sa tumba changlakle adubu nungaiba ngamdraba wakhal thamoi ani dudi numidangi matam yorakpasidani helibasu waba thamoina buwarabadi pukning wakhal hakchang yauna sonthai pukninggi apamba wakhalgi harauba khuding loina mangkre Sylvia gi maphamda mingonda tamthoktuna thamoigi awaba wari ligadabasu ikaiba phawbana liba ngamdri maramdi
ꯊꯥ 2 ꯐꯥꯍꯧꯗꯕ ꯃꯔꯤ ꯑꯣꯏꯕꯅ ꯅꯣꯛꯅꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯖꯩ, ꯑꯗꯨꯕꯨ ꯊꯥ 2 ꯐꯥꯍꯧꯗꯕ ꯑꯣꯏꯔꯕꯁꯨ ꯁꯤꯜꯚꯤꯌꯥꯒꯤ ꯃꯐꯝꯗꯗꯤ ꯀꯔꯝꯅ ꯇꯝꯒꯅꯤ, ꯃꯥꯒꯤ ꯑꯋꯥꯕ ꯀꯔꯝꯅ ꯐꯣꯡꯗꯣꯛꯇꯨꯅ ꯈꯪꯍꯟꯒꯅꯤ? ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯃꯥꯅ ꯑꯣꯏꯔꯛꯂꯕꯗꯤ ꯃꯤꯠꯀꯤ ꯄꯤꯁꯨ ꯍꯧꯅꯔꯨꯗꯦ, ꯃꯁꯥꯅ ꯈꯪꯅ ꯇꯥꯔꯛꯏ꯫ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛ ꯉꯥꯟꯕꯒꯤ ꯁꯛꯇꯝ ꯑꯃꯨꯛ ꯃꯤꯠꯇ ꯎꯔꯛꯏ꯫ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯕ ꯊꯃꯣꯏꯅ ꯆꯠꯂꯤꯔꯥ, ꯍꯤꯞꯂꯤꯔꯥ, ꯆꯥꯔꯤꯔꯥ, ꯍꯤꯡꯂꯤꯔꯥ ꯍꯥꯏꯕꯁꯨ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯤ꯫ ꯉꯥꯟꯕꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯁꯣꯛꯄ ꯑꯗꯨ ꯍꯪꯅꯤꯡꯂꯤ꯫ ꯐꯣꯟ ꯑꯃꯨꯛ ꯄꯥꯏꯕꯤꯔꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅ ꯑꯃꯨꯛ ꯀꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯃꯦꯁꯦꯖ ꯑꯃꯨꯛ ꯊꯥꯁꯤꯔ ꯈꯜꯂꯤ, ꯑꯗꯨꯁꯨ ꯍꯟꯕꯤꯔꯛꯂꯣꯏꯗ꯭ꯔꯥ ꯏꯀꯥꯏꯕꯅ ꯊꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯇꯩ ꯑꯇꯩ ꯇꯣꯛꯈ꯭ꯔꯒ ꯀꯟꯁꯨ ꯀꯟꯕꯤꯔꯝꯂꯒ ꯊꯥꯒꯠ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗ꯭ꯔꯕꯗꯤ ꯃꯥꯁꯨ ꯋꯥꯈꯜ ꯌꯥꯎꯃꯟꯗ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ ꯈꯟꯅ ꯉꯥꯟꯕꯗ ꯃꯦꯁꯦꯖ ꯊꯥꯅꯕ ꯑꯁꯨꯝꯅ ꯃꯈꯨꯠꯇꯨꯅ ꯀꯤꯕꯣꯔꯗꯇꯨꯗ ꯅꯝꯕ ꯍꯧꯔꯤ꯫ ꯀꯌꯥꯝ ꯁꯣꯛꯀꯦ? ꯍꯤꯗꯥꯛꯀ ꯇꯩꯗ꯭ꯔꯣ? ꯈꯨꯗꯣꯡꯊꯤꯕ ꯇꯟꯖꯥꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ꯫ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯏꯔꯒ ꯊꯝꯃꯤ, ꯑꯗꯨꯕꯨ ꯄꯥꯛ ꯍꯦꯛ ꯊꯥꯕ ꯉꯝꯗꯅ ꯂꯩ꯫ ꯊꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯃꯨꯛ ꯍꯜꯂꯒ ꯀꯛꯊꯠꯂꯤ, ꯑꯗꯨꯒ ꯀꯩꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯅꯣ, ꯀꯔꯤꯒꯤ ꯃꯦꯁꯦꯖ ꯊꯥꯕ ꯉꯝꯗ꯭ꯔꯤꯅꯣ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯅꯣꯇꯤꯐꯤꯀꯦꯁꯟꯒꯤ ꯔꯤꯡ ꯂꯥꯛꯏ꯫ ꯌꯦꯡꯂꯛꯏ, ꯀꯅꯥꯒꯤꯅꯣ ꯈꯟꯅ꯫ ꯅꯪꯉꯣꯟꯗ ꯀꯥꯔꯟ ꯇꯥꯕ ꯅꯨꯄꯥꯗꯣ ꯃꯁꯛ ꯈꯪꯕ꯭ꯔꯣ? ꯆꯤꯡꯂꯦꯟꯒꯤ ꯃꯦꯁꯦꯖ ꯎꯕꯗ ꯍꯟꯅꯤꯡꯕꯁꯨ ꯐꯥꯎꯗ꯭ꯔꯤ, ꯀꯅꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯤꯡꯕꯁꯨ ꯄꯣꯛꯇꯦ, ꯁꯨꯞꯅꯇꯪꯒꯤ ꯉꯥꯟꯕꯒ ꯅꯠꯇꯅ꯫ ꯃꯣꯟ ꯃꯈꯥꯗꯒꯤ ꯏꯌꯔꯄꯤꯁꯇꯣ ꯂꯧꯊꯣꯛꯂꯒ ꯐꯣꯟꯗ ꯊꯤꯡꯖꯤꯜꯂꯤ, ꯑꯗꯨꯒ ꯏꯁꯩ ꯊꯥꯔꯒ ꯃꯔꯤꯗꯣ ꯅꯥꯀꯣꯡ ꯑꯅꯤꯗꯨꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯇꯞꯅ ꯆꯦꯞꯅ ꯋꯥꯜꯂꯣꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯍꯤꯞꯊꯔꯛꯏ꯫ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯒꯨꯝ ꯇꯞꯅ ꯇꯞꯅ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨꯁꯨ ꯅꯥꯔꯨ ꯃꯄꯥ ꯌꯧꯅ ꯑꯗꯨꯝ ꯁꯤꯟꯊꯔꯛꯂꯤ꯫ ꯑꯗꯨꯃꯛꯅꯁꯨ ꯄꯦꯟꯗ꯭ꯔꯤ, ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯗꯨꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯏ ꯆꯥꯛꯏ ꯍꯥꯏꯕꯁꯤ ꯈꯪꯍꯟꯅꯤꯡꯕ ꯃꯇꯥꯡ ꯌꯧꯔꯛꯂꯕꯅꯤ꯫ ꯃꯅꯥꯗ ꯍꯥꯞꯂꯤꯕ ꯏꯌꯔꯄꯤꯁꯇꯣ ꯑꯃꯨꯛ ꯂꯧꯊꯣꯛꯂꯒ ꯃꯌꯥ ꯆꯤꯛꯂꯒ ꯃꯈꯣꯜ ꯊꯣꯛꯇ ꯑꯃꯨꯛ ꯀꯞꯂꯛꯏ꯫ ꯊꯣꯡ ꯍꯥꯡꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯕꯗ ꯃꯄꯤ ꯑꯗꯨ ꯐꯠ-ꯐꯠ ꯇꯩꯊꯣꯛꯂꯒ ꯀꯔꯤꯁꯨ ꯇꯧꯗ ꯇꯨꯝꯕ ꯁꯥꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯤ꯫ ꯏꯕꯦꯝꯆꯥꯁꯨ ꯃꯆꯥꯕꯨ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯆꯥꯅ ꯇꯨꯝꯕꯗ ꯎꯕꯗ ꯏꯜꯂꯤꯕ ꯐꯤ ꯑꯃꯗꯤ ꯀꯥꯡꯈꯜꯅꯆꯤꯡꯕ ꯁꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯁꯤꯜꯚꯤꯌꯥꯁꯨ ꯃꯃꯥ ꯂꯩ ꯍꯥꯏꯕꯒꯤ ꯁꯣꯔ ꯊꯤꯡꯒꯠꯇꯨꯅ ꯀꯞꯄ ꯈꯥꯡꯂꯤꯕ ꯑꯗꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯏꯕꯦꯝꯆꯥꯁꯨ ꯃꯆꯥ ꯇꯨꯝꯈ꯭ꯔꯦ ꯈꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ꯫ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯁꯤꯕ ꯃꯈꯩ ꯇꯨꯝꯂꯤꯅꯦꯕ, ꯑꯗꯨꯒ ꯌꯥꯍꯧꯁꯨ ꯑꯗꯨꯝ ꯊꯦꯡꯕ, ꯑꯌꯨꯛ ꯌꯥꯍꯧꯅꯤ ꯈꯪꯗꯕ, ꯇꯨꯝꯂꯤꯕꯁꯤꯒ ꯍꯥꯏꯔꯗꯤ ꯅꯁꯥꯗꯣ ꯍꯦꯟꯅ ꯐꯒꯠꯄ ꯌꯥꯔꯕꯅꯤ꯫ ꯍꯥꯏꯅ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯤ꯫ ꯃꯃꯥꯅ ꯊꯣꯛꯈ꯭ꯔꯦ ꯈꯪꯕꯒ ꯁꯤꯜꯚꯤꯌꯥ ꯋꯥꯅ ꯈꯥꯡꯂꯝꯕ ꯑꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯛꯇꯨꯅ ꯄꯦꯟꯅ ꯑꯃꯨꯛ ꯀꯞꯂꯛꯏ꯫ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯇꯨꯅ ꯃꯥꯁꯨ ꯅꯤꯡꯉꯝꯗꯕ ꯂꯩꯗꯅꯕ ꯉꯥꯟꯕꯅ ꯃꯦꯁꯦꯖ ꯑꯃꯇꯪꯗꯤ ꯊꯥꯔꯒꯦ ꯈꯟꯅ ꯂꯩꯖꯕꯤ ꯄꯥꯡꯒꯜ ꯐꯨꯗꯣꯔꯛꯏ, ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯡꯗꯅ ꯋꯥꯍꯩ ꯑꯅꯤꯈꯛ ꯏꯔꯛꯏ꯫ ꯀꯌꯥꯝ ꯁꯣꯛꯀꯦ? ꯋꯥꯍꯩꯁꯤꯈꯛ ꯏꯔꯒ ꯃꯈꯨꯠ ꯊꯛ-ꯊꯛ ꯅꯤꯛꯅ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒ ꯍꯟꯗꯛꯀꯤ ꯁꯦꯟ ꯇꯧꯈ꯭ꯔꯦ꯫ ꯑꯣꯟꯂꯥꯏꯟ ꯂꯩꯕꯒꯤ ꯇꯤꯛꯄꯨꯗꯤ 2 ꯈꯣꯠꯂꯦ, ꯑꯗꯨꯕꯨ ꯔꯤꯄ꯭ꯂꯥꯏꯗꯤ ꯂꯥꯛꯇꯦ꯫ ꯒꯦꯝꯒꯨꯝꯕ ꯁꯥꯟꯅꯔꯝꯕꯁꯨ ꯌꯥꯏ ꯈꯟꯅ ꯇꯨꯝꯁꯤꯟꯅꯕ ꯇꯧꯏ꯫ ꯆꯤꯡꯂꯦꯟꯒꯤ ꯃꯦꯁꯦꯖ 2 ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯦꯁꯦꯖ ꯄꯥꯔꯛꯏ꯫ ꯁꯤꯟ ꯇꯧꯔꯒ ꯔꯤꯄ꯭ꯂꯥꯏꯒ ꯄꯤꯔꯛꯇꯦ, ꯀꯩ ꯑꯉꯥꯡꯅꯣ ꯁꯤꯕꯣ? ꯑꯣꯖꯥꯅ ꯍꯥꯏꯕꯒꯁꯦ ꯅꯥꯆꯨꯡꯗꯕꯒꯤ ꯋꯥꯅꯦꯕ꯫ ꯃꯇꯝ ꯍꯥꯏꯔꯣꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯦꯀꯣ, ꯀꯃꯤꯡ ꯁꯟꯗꯦꯁꯤꯗ ꯑꯣꯏꯅ ꯎꯅꯔꯁꯤ꯫ ꯄꯨꯡ 1ꯗ ꯑꯩ ꯂꯧ ꯂꯥꯛꯑꯒꯦ, ꯅꯪ ꯂꯣꯏꯁꯤꯜꯂꯝꯃꯣ, ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯀꯥꯔꯟ ꯇꯥꯕ ꯃꯤꯗꯨꯁꯨ ꯇꯥꯛꯀꯗꯕꯅꯤꯀꯣ꯫ ꯃꯦꯁꯦꯖꯇꯨꯗꯤ ꯁꯤꯟ ꯇꯧꯔꯦ, ꯑꯗꯨꯕꯨ ꯔꯤꯄ꯭ꯂꯥꯏꯗꯤ ꯄꯤꯔꯨꯗ꯭ꯔꯦ꯫ ꯅꯦꯠ ꯑꯣꯐ ꯇꯧꯔꯒ ꯂꯣꯛ ꯇꯧꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯏꯌꯔꯄꯤꯁꯇꯣ ꯑꯃꯨꯛ ꯃꯅꯥꯗ ꯍꯥꯞꯂꯒ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯎꯏꯁꯤꯜꯂꯤ ꯍꯥꯏꯕꯇꯅꯤ, ꯆꯞ ꯆꯥꯅ ꯇꯨꯝꯕꯗꯤ ꯅꯠꯇꯦ, ꯐꯅ ꯊꯦꯡꯂꯐꯥꯎ ꯇꯨꯝꯗꯅ ꯀꯞꯄꯅꯤ꯫ ꯉꯥꯟꯕ ꯃꯦꯁꯦꯖ ꯑꯃꯨꯛ ꯍꯜꯂꯛꯂꯝꯒꯗ꯭ꯔꯥ ꯌꯦꯡꯅꯤꯡꯂꯛꯇꯨꯅ ꯐꯣꯟꯗꯨ ꯂꯣꯛ ꯍꯥꯡꯂꯒ ꯅꯦꯠ ꯑꯣꯟ ꯇꯧꯔꯒ ꯋꯥꯆꯞ ꯆꯪꯂꯒ ꯌꯦꯡꯂꯛꯏ꯫ ꯔꯤꯄ꯭ꯂꯥꯏꯗꯤ ꯂꯥꯛꯑꯝꯗꯦ꯫ ꯃꯦꯁꯦꯖꯇꯨꯁꯨ ꯁꯤꯟ ꯇꯧꯔꯝꯗ꯭ꯔꯤ꯫ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯆꯤꯡꯂꯦꯟꯁꯨ ꯇꯨꯝꯗ꯭ꯔꯤꯕ ꯃꯥꯜꯂꯦ꯫ ꯃꯦꯁꯦꯖ ꯑꯃꯃꯨꯛ ꯊꯥꯖꯤꯜꯂꯛꯏ꯫ ꯊꯦꯡꯉꯤ, ꯇꯨꯝꯗ꯭ꯔꯤꯕꯣ? ꯅꯪꯉꯣꯟꯗ ꯃꯤꯅ ꯂꯥꯛꯆꯈꯤꯕꯁꯦ ꯁꯔ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯁꯨ ꯇꯨꯝꯒꯦ ꯍꯥꯏꯅ ꯇꯧꯔꯝꯂꯕꯅꯤ꯫ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯃꯤꯠꯇ ꯎꯔꯛꯄꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯍꯟꯅꯤꯡꯂꯨꯕꯁꯨ ꯐꯥꯎꯗꯦ꯫ ꯇꯦꯟꯈ꯭ꯔꯕ ꯃꯦꯁꯦꯖꯇꯤꯐꯥꯎ ꯂꯣꯏꯕꯨ ꯄꯥꯅꯤꯡꯕ ꯄꯣꯛꯂꯨꯗꯦ꯫ ꯉꯥꯏꯔꯤꯕꯗꯤ ꯉꯥꯟꯕꯒꯤ ꯃꯦꯁꯦꯖꯅꯤ, ꯑꯗꯨꯕꯨ ꯊꯥꯔꯛꯄ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ꯫ ꯉꯥꯏꯅ ꯄꯤꯔꯥꯡꯒꯁꯨ ꯃꯔꯨꯞ ꯁꯥꯟꯅꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯏ꯫ ꯁꯤꯜꯚꯤꯌꯥ ꯈꯧꯔꯥꯡꯅ ꯌꯦꯡꯂꯨꯏ꯫ ꯉꯥꯟꯕꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯍꯔꯥꯎꯖꯩ꯫ ꯁꯣꯛꯇꯦ꯫ ꯉꯥꯟꯕꯒꯤ ꯇꯦꯟꯕ ꯃꯦꯁꯦꯖꯇꯨ ꯎꯕꯗ ꯍꯔꯥꯎꯕꯗꯤ ꯐꯥꯎꯏ, ꯑꯗꯨꯕꯨ ꯃꯥꯒ ꯀꯥꯏꯅꯔꯦ, ꯂꯥꯞꯅꯔꯦ ꯍꯥꯏꯕ ꯅꯤꯡꯁꯤꯡꯂꯛꯄꯗ ꯍꯦꯟꯅ ꯃꯩꯆꯥꯛ ꯑꯣꯏꯔꯛꯏ꯫ ꯃꯈꯥ ꯇꯥꯅ ꯍꯟꯁꯤꯔ ꯈꯜꯂꯤ, ꯑꯗꯨꯕꯨ ꯍꯟꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯁꯤꯟꯗꯃꯛ ꯇꯧꯔꯒ ꯇꯣꯛꯂꯦ꯫ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯑꯍꯤꯡꯁꯤꯃꯁꯨ꯫
Wabadi henjulai, farakadra hairaga, noma nomagi wabadi asum helai, kainaraga su helai nushibasu, magi punsida, nganbagi nushiba mangkini haiba, masana thazabangamde, nganbabusu, kaubangamgani haibasu, thazabangamde, wari saningba, uningba, konjal taningbasu faudabanate, adubu upai leitabana, thamuigi ihulbamba fajinjay. Mi amata call taurakpa message tharakpa yade nganbo oiramgadra haini yengdui adubu oiramdi khanglabada mathamoi adu prok chakjai. Numittu sumahau sagum Sally computer class loiraga thoglai naresh ka chatminani hanminani khanbada anaba oiraba masadu hena lushindringai upai ama thirai mamanabi singi marumda lotuna thoglai lambi gi mataida naresu gari manakta ngaiduna leibani mamaiduna nakalambada onsinduna leiba tanja yenglaga Sally prep lai lambi naget yengtuna gari lakpa ngairi Sally gi huna yengba mataudu gari thaurakliba thaubana laptakna urami nokfet tawami nokaloinana Sally gi mapada khamlai Naresu phone lakpadagi yam kupna sanakibana thoini yenglaktre class loiraga Sally ga dum lakminabanina thoini hena khaludre Sally su manakta khamlakliba thobadi yenglaga gari su haida thobagi gari maningda phathekda tongkhati Naresh ka chatminadoi saruk sina fare khallaba zatni mamanabi singduda bye bye haibabam tapna makhut hairamlaga thobada muk onsilaktuna magi narumayada tapna muk hairai khare tuna thawro Sally do amuksu Naresh na lepa leiriba domda yenglaga pakhatpa mawngda tawribadu thobasu Sally da munna yenglibani Naresh na lepliba domdadi yengludre Sally da munna sum yengduna lei Sally na sum na thazadana magi gari maningda tonglakpasida ingakgakum pakhatpum tawduna leibani thawro hairakpaduda khara kalap thawkhre Naresh phone wari sana onthorai ngairi tholakpa tilamaga fatlage aduga khanarasi thawbudi hankrabo phare mabu hankradi Hairaga thamlage haiduna phone du thamkraga class loiraga mari thoknarakliba singduda Sally yaubri yenglai adubu fana kuina ngairakliba mi singsu mathang chatkibana loisilakli Sally di ithok thoklakti haina khara changsilaklaga yenglai mi ama fawba uraktabaduda mathanta taxi solai sauna murum solai hera nangmakna sushitaba khangniduna sauna masu gari du yangna thawkhre Somdana Sally karisu khangnadaba thawbagi gari maningda naplakpa adu haujiktai kaiba fawrai thawbasu wa mata haida dum thawbani adubu Sally gi mayumna kadomda oibanu khangdabana hairai kadai tana chatoino yumda kanana tanarake kanam tanade aiga hanminawdo mido yam hainadaba adugi o hainadi haisibu nahan kaisu dum hanminabro kamai tawge hainada adum hanminari ngasidi sawningba laknigi yawna laknarini saktado yam nuksidaba wari sana Sally na haiba maikairomda laktuna Sally bu mayumgi thongal fawba thinbiramlaga masu mayumda hankre Naresu thabak mafam yaushile aduga tompokhoiga punna wari sanarai tompokna watliba mystery singse athubada thinaba tawsi Ranjitna amuk Sigumbasidi thawbadoina sinagadabani tompoksu khumlai hekta sinabasi yabanate mana puraktaruba mido karamba midano haiba khangba machangi Nareshna yare adugidi matha saronu aina thokpa ngamnaba silage fare yamdrabada mystery taramukti thiro handakti thabakse phajana tawde yadabani nahangi check singdu kandena complaint lai aduna khara haiba mystery khara darka oi paisa ka gi khanbada tungkoiba ngamloi aduna tungkoina muttanabasu honaba mathau tai tompokna haribadu Ranjitsu hoine thabakna thabak oikre aduga amaduna kamdauba tapna tanja yenglaga tawsi aduga madugi nupadugi maming leifam hana mayek sing khungisi Naresu Lushinbe waragadi aisu yawgi he tompok si thabak simadi nangi tardoini aikhoi lushidaba singnarakpa khudingmak tapna dum uncle gi tapna haina tawringaida mi noinane attack tokshilakuna hangani haloida hathu tawba khudakta pangthokpa thabakse uncle di kaya pamdi tapna mapung phana pangthokpana hena fai
Somdana nganba dukandagi halaknaba tawri Surestagi mana hana mayumda halakpani Suresti khara thenglap oina halakpani. Tamocha ai chalagi. Lambida mukne mi khana leinu ko. Khana rida. Hero muk saramaga namai kaira leramjanu. Hoi ba tamocha. Aduga ne atombado chathoalonganu. Hoi tamocha. Numidangi matamda Sylvia omchaknari wari haibagum mamanabi Rebikada message thaduna khanghalami. Rebika, ai yamna wari nganbagi khonjal amta tahanbiyo. Aidi kai ko phone tawba. Magi khonjal do ai yam taningi. Ai nganba yam nungsiye Rebika. Khalluranu haibani. Khallaruge haiba ngamdi ai fana kana honabani ngamdre. As yare oiraroi nasawanabani khanjilarunu se. Mana ai nungsidana nungsiba saramnise kaigino aina kai lankrage ai yam waye Rebika nangnadi khangloi aigi thamoida warise khangi ai loinamak nange wabado adubu ai kamdongna nangi mateng pangduino ma aigi famda amuk halaklaroi ko halakani soidana nangna thamoi sengna nungsibagidamak mittagi sinthariba pirangdo madugi mamal lemna mangloi mangonda soidana fangani nongmadi ado magi mapau taninge ai phari ai kedo haibano please nang phone orasu message oraga thabiyo aduga nabani sanabada screenshot laraga aingonda amta thabiro ai yenge nang sidiba kai haina message thadoina aibo amukta thanaba nate nang adu phawba aigi mateng pangba ngamnaroidro aina wari se nangna su khangbiraroidro tasengna ai yamna wai Rebika, ai pisisu tarakano haibiyadi. Kapkanu se maramokpani. Noina dumaina harasu, ai ngamdi phone taw nabani chumna wari adum sano aduga record tawraga tharo. Ai magi khonjol yam taningi. Hoi, adudi ai phone tawruge ko. Hoi, kai kaino wari pangsada sanjilo loibaga aida tharau ko ai ngairamdoini. Rebika na nganbaga wari sanabagi record tharakpa ngaiba oina nganbagi photo yaubada yengna mapi sisin tharakli tarakli ba mapi du makut khudam na muk taithok phone screen du da muk nan mathabak da phone du amuk konsin tawi nganba nang ngon nungsi ji kaigino aina wari sumaina di nang di wada bro nang di nungai na leibra nang phone toro ai nangi khonjal yamna taningi nang ai bu yamna wahan ganuo photo du yenglaga kaplingai message sama lai panthaba tawda phat yenglui hayeng sandini ko